ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯏ ꯁꯨꯄꯔ ꯍꯣꯠ ꯁꯣꯜꯖꯔ 15 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯣꯝꯗ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗꯨꯗ ꯀꯟꯅ ꯃꯔꯥꯡ ꯇꯧꯅꯔꯤ꯫ ꯁꯅꯥꯒꯤ ꯃꯃꯥꯁꯨ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯐꯅ ꯀꯟꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯜꯗꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣꯅꯦ ꯐꯣꯟꯒ ꯑꯝꯇ ꯄꯥꯏꯗ꯭ꯔꯤꯁꯤꯕꯣ? ꯃꯥꯁꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯣꯌꯥꯗ ꯑꯝꯇ ꯍꯪꯉꯨꯗꯅ꯫ ꯍꯣꯏ ꯑꯩ ꯂꯣꯌꯥꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯒꯦ꯫ ꯍꯦꯜꯂꯣ ꯂꯣꯌꯥ, ꯁꯅꯥꯗꯨ ꯀꯗꯣꯝꯗ ꯂꯩꯈꯤꯒꯦ? ꯀꯣꯜ ꯇꯧꯕꯒ ꯑꯃꯠꯇ ꯍꯦꯛ ꯄꯥꯏꯔꯛꯇꯦꯅꯦ꯫ ꯑꯣ ꯏꯃꯥ, ꯃꯥꯁꯦ ꯉꯁꯥꯏꯗꯤ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯤ꯫ ꯑꯩꯁꯨ ꯏꯃꯥꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯁꯣꯝꯗ ꯆꯥꯅ ꯊꯛꯅꯕ ꯂꯧꯕ ꯊꯣꯔꯛꯑꯕ꯫ ꯏꯍꯦ, ꯑꯩꯈꯣꯏꯁꯨ ꯊꯧꯔꯛꯄꯗꯣ ꯍꯧꯔꯦꯅꯅꯦ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯁꯅꯥꯗꯣ ꯐꯣꯟꯗꯣ ꯁꯨꯛꯄꯥꯏ ꯍꯦꯛ ꯄꯥꯏꯔꯛꯇꯕ꯫ ꯑꯩ ꯌꯨꯝꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯏꯃꯥ꯫ ꯍꯣꯏ ꯍꯥꯏꯈ꯭ꯔꯣꯀꯣ꯫ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯁꯅꯥꯒꯤ ꯃꯃꯥ ꯃꯤꯄꯥꯏ ꯍꯧꯔꯦ꯫ ꯑꯁ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯕ ꯇꯥꯔꯤꯃꯤ ꯇꯧꯔꯤꯁꯤꯕꯣ꯫ ꯈꯪꯗ꯭ꯔꯦꯗ, ꯌꯨꯝꯕꯥꯂꯣꯟ ꯈꯪꯉꯒ ꯆꯠꯈꯤꯕꯁꯨ ꯅꯠꯇꯦꯗꯣ꯫ ꯂꯣꯏꯔꯦ, ꯃꯥꯒꯤꯅꯦ ꯍꯧꯅꯕꯤꯗꯣ ꯇꯧꯔꯝꯂꯅꯤ꯫ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯦ ꯑꯩ꯫ ꯐꯔꯦꯁꯦ, ꯊꯣꯛꯄ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯔꯅꯤ꯫ ꯂꯥꯛꯑꯣ, ꯄꯣꯠ ꯆꯩ ꯄꯨꯒꯗꯕꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯌꯦꯡꯉꯀꯣ꯫ ꯍꯣꯏ ꯌꯦꯡꯉꯒꯦ꯫ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯎꯔꯦ ꯁꯅꯥꯒꯤ ꯃꯃꯥꯗꯣ꯫ ꯁꯣꯝꯗꯅ ꯂꯣꯌꯥꯅ ꯀꯣꯜ ꯇꯧꯔꯒ ꯍꯪꯕꯗ ꯁꯅꯥ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗ꯭ꯔꯦ꯫ ꯌꯨꯝꯗ ꯃꯊꯥ ꯁꯥꯊꯤꯅ ꯁꯥꯟꯅꯔꯦ꯫ ꯀꯩꯅꯣꯃꯤ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯑꯅꯤ, ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯃꯥ ꯃꯥꯡꯈ꯭ꯔꯦ ꯊꯨꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯇꯥꯔꯤꯕꯣ ꯑꯩꯕꯣ? ꯍꯩ ꯇꯞꯅ ꯊꯤꯁꯤꯁꯦ꯫ ꯏꯇꯩꯃ, ꯃꯥꯒꯤ ꯐꯣꯟꯗꯣ ꯀꯗꯥꯏꯗ ꯊꯅꯝꯃꯦ? ꯀꯗꯥꯏꯗꯅꯣ? ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗꯣꯏꯁꯤꯕꯣ? ꯑꯁ, ꯀꯣꯛꯀꯁꯦ ꯌꯥꯝ ꯁꯥꯏꯗ꯫ ꯑꯉꯥꯡ ꯂꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩ ꯗꯁꯥ ꯌꯥꯝ ꯇꯥꯗꯣꯔꯦ꯫ ꯍꯧꯖꯤꯛꯇ ꯆꯤꯟꯇꯥ ꯇꯧꯔꯒꯅꯦ ꯂꯩꯒꯗꯧꯕ ꯅꯠꯇꯦꯀꯣ꯫ ꯂꯥꯛꯑꯣ, ꯊꯤꯗꯨꯝ ꯊꯤꯔꯨꯔꯁꯤ꯫ ꯃꯤ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯁꯅꯥ꯫ ꯁꯣꯝꯗꯅ ꯃꯊꯥ ꯀꯟꯅ ꯁꯥꯟꯅꯔꯤ, ꯑꯗꯨꯒ ꯁꯅꯥꯗꯤ ꯁꯣꯝꯗ ꯕꯣꯜ ꯍꯦꯛꯇ ꯀꯥꯎꯊꯔꯦ꯫ ꯔꯥꯙꯥꯒ ꯃꯃꯥꯟꯅꯕꯤ ꯁꯌꯥꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄꯅꯤ꯫ ꯑꯦ ꯔꯥꯙꯥ, ꯑꯁꯤꯁꯦ ꯉꯔꯥꯡꯒꯤ ꯂꯨꯍꯣꯡꯉꯛꯄꯤ ꯗꯥ ꯂꯣꯌꯥꯒꯤ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣ? ꯑꯍꯥ, ꯀꯗꯥꯏꯅꯣꯅꯦ? ꯃꯥꯅꯤꯅꯦꯍꯦ꯫ ꯑꯁ, ꯃꯥꯗꯤ ꯕꯣꯜꯒ ꯁꯥꯟꯅꯔꯝꯃꯦ ꯉꯁꯤꯗꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯏꯊꯤ ꯊꯤꯅꯍꯧꯕꯅꯦ꯫ ꯂꯣꯏꯔꯦꯍꯦ, ꯗꯥ ꯂꯣꯌꯥꯁꯤꯁꯨ ꯃꯆꯥꯒꯨꯝꯕꯤ ꯑꯃ ꯂꯧꯁꯤꯜꯂꯒ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯁꯨ? ꯃꯤ ꯅꯨꯡꯁꯤꯅꯗꯅ ꯂꯧꯅꯔꯤꯁꯤꯕꯨ ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯛꯑꯣ, ꯏꯅꯦ ꯈꯣꯏꯗ ꯍꯥꯏꯔꯨꯁꯤ꯫ ꯑꯣꯍꯩꯅꯦ, ꯂꯥꯛꯑꯣ ꯍꯥꯏꯔꯨꯔꯁꯤ꯫ ꯑꯉꯛꯄ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯁ꯭ꯄꯣꯔꯠꯁ ꯄꯦꯟꯠ ꯁꯦꯠꯂꯗꯨꯅ ꯕꯣꯜ ꯁꯥꯟꯅꯕ ꯉꯝꯕ ꯅꯨꯄꯤꯁꯤ ꯁꯅꯥ ꯃꯇꯣꯝꯇꯅꯤ꯫ ꯏꯟꯗꯣꯝꯆꯥ, ꯆꯦꯟꯈꯠꯂꯣ ꯁꯣꯝꯗ꯫ ꯏꯟꯗꯣꯝꯆꯥ, ꯆꯦꯟꯈꯠꯂꯣ ꯁꯣꯝꯗ꯫ ꯑꯣꯏ, ꯕꯣꯜꯗꯣ ꯁꯤꯗ ꯄꯤꯔꯣ꯫ ꯅꯪꯁꯨ ꯈꯔ ꯌꯥꯡꯅ ꯆꯦꯟꯈꯠꯂꯛꯎꯅꯦ꯫ ꯏꯟꯗꯣꯝꯆꯥ, ꯁꯦ꯫ ꯁꯅꯥꯅ ꯕꯣꯜꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯕꯣꯜꯗꯨ ꯗꯪ ꯂꯥꯎꯅ ꯀꯥꯎꯁꯤꯜꯂꯛꯄꯅꯤ ꯍꯦꯛꯇ ꯒꯣꯜ ꯐꯠ ꯆꯟꯁꯤꯜꯂꯤ꯫ ꯋꯥ, ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯁꯤꯗꯤ ꯅꯩꯔꯦꯍꯦ꯫ ꯈꯔ ꯇꯧꯔꯛꯀꯅꯤ꯫ ꯑꯃꯨꯛ ꯕꯣꯜꯗꯨ ꯁꯨꯝ ꯄꯨꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯄꯅꯤ꯫ ꯁꯅꯥꯅ ꯕꯣꯜꯗꯨ ꯁꯥꯅ ꯍꯦꯛꯇ ꯀꯥꯎꯊꯣꯔꯛꯄꯗ ꯕꯣꯜꯗꯨꯅ ꯂꯣꯌꯥꯗ ꯍꯦꯛꯇ ꯊꯣꯝꯕꯅꯤ꯫ ꯂꯣꯌꯥ ꯂꯨꯡꯗꯥ ꯇꯥꯏ꯫ ꯁꯅꯥ ꯄꯥꯈꯠꯃꯟꯈꯤꯗꯨꯅ, ꯀꯀꯥ ꯇꯥꯃꯣ, ꯁꯦ, ꯑꯁ, ꯑꯍꯦꯟꯕ ꯂꯥꯎꯍꯦ꯫ ꯂꯣꯌꯥ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯂꯥꯎ ꯅꯪ ꯌꯥꯝ ꯊꯨꯅ, ꯍꯦꯟꯕ ꯂꯥꯎ ꯅꯪꯁꯨ꯫ ꯂꯣꯌꯥꯒꯤ ꯃꯇꯨꯡꯗ ꯑꯅꯤꯗꯨ ꯇꯞꯂꯤ ꯁꯣꯠ ꯏꯟꯅꯔꯤ, ꯀꯤꯊꯤ ꯀꯤꯔꯣꯝꯒ ꯇꯧꯔꯗꯨꯅ꯫ ꯂꯣꯌꯥꯅ ꯁꯣꯝꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯁꯨꯃꯥꯡꯗꯨꯗ ꯑꯅꯤꯃꯛ ꯀꯤꯔꯞ ꯇꯧꯅ ꯂꯦꯞꯄꯤ꯫ ꯊꯥꯗꯣꯏꯒ ꯃꯇꯩꯒꯗꯤ ꯁꯅꯥꯒꯤ ꯃꯇꯧꯗꯨ ꯎꯔꯨꯕꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯄꯨ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯃꯇꯩꯅ, ꯍꯦ ꯁꯅꯥ, ꯆꯪꯉꯣ ꯆꯠꯂꯣ꯫ ꯃꯤ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯅꯪꯒꯤ ꯐꯤꯕꯝꯗꯣ ꯅꯣꯏ ꯑꯍꯟꯁꯤꯡꯅ ꯎꯔꯗꯤꯅꯦ ꯂꯣꯏꯅꯃꯛ ꯋꯥꯟꯊꯈꯤꯅꯕ ꯇꯥꯔꯦ꯫ ꯍꯣꯏ ꯏꯇꯩ, ꯑꯗꯣ ꯀꯀꯥ ꯇꯥꯃꯣꯗ ꯑꯩ ꯆꯩꯗꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯨꯀꯣ꯫ ꯍꯣꯏ ꯊꯥꯗꯣꯏ, ꯆꯪꯃꯤꯟꯅꯔꯣ ꯆꯠꯂꯣ꯫ ꯃꯤ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯅꯣꯛꯇꯨꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯣꯌꯥ ꯃꯀꯣꯛ ꯁꯥꯊꯤꯅ ꯁꯥꯔꯦ꯫ ꯑꯁ, ꯂꯨꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯉꯔꯥꯡꯇ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯦ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ? ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯗꯣ ꯌꯧꯔꯦꯗ ꯑꯩ꯫ ꯅꯪꯗꯤ ꯀꯅꯥꯅ ꯑꯉꯥꯡ ꯃꯆꯥꯁꯦ ꯂꯧ ꯍꯥꯏꯒꯦꯅꯦ? ꯑꯗꯨꯝ ꯁꯥꯟꯅꯕ ꯆꯠꯈꯤ ꯇꯥꯕꯅꯤ꯫ ꯑꯩꯗꯤ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯒꯤ ꯃꯑꯣꯡꯁꯤꯡꯁꯦ ꯌꯦꯡꯉꯒ꯫ ꯑꯁ, ꯇꯥꯃꯣꯁꯨ ꯑꯃꯨꯛ ꯀꯔꯦꯝꯅꯔꯛꯑꯅꯨꯀꯣ꯫
ꯀꯔꯦꯝꯅꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦꯅꯦ ꯍꯩ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯍꯦꯟꯕꯒ ꯆꯍꯤ 2 ꯐꯥꯎꯕ ꯐꯥꯅ ꯈꯦꯠꯅꯗꯕꯗꯨꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯁꯥꯟꯅꯕ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯌꯥꯔꯦꯕ ꯇꯥꯃꯣ ꯑꯣꯟꯊꯣꯛꯅꯤꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯂꯧꯔꯗꯤ ꯈꯔꯗꯤ ꯋꯥꯕ ꯇꯥꯔꯦꯅꯦꯀꯣ ꯍꯥ ꯑꯇꯩꯗꯨꯝ ꯂꯥꯏꯔꯤ ꯅꯍꯥꯟ ꯅꯪꯒꯤ ꯐꯨꯜ ꯁꯥꯔꯗꯦꯠ ꯀꯂꯔꯒꯤꯗꯣ ꯑꯝꯇ ꯂꯧꯈꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩ ꯄꯨꯊꯣꯔꯛꯈꯤꯒꯦ ꯃꯌꯥꯝꯕꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯌꯦꯡꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯁꯅꯥ ꯍꯦꯛꯇ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯅ ꯃꯆꯦ ꯊꯥꯗꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯔꯤ ꯀꯦꯕꯤꯗꯅꯒ ꯇꯧꯔꯤ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯒꯦꯅ ꯆꯪꯕꯅꯤ ꯃꯃꯥꯈꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯇꯧꯔꯦ ꯍꯥꯏꯕꯗꯨꯗ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯍꯥꯟꯅꯗꯨꯅ ꯌꯦꯡꯗꯕꯤ ꯆꯪꯂꯛꯏ ꯁꯣꯝꯗꯅ ꯃꯇꯩ ꯃꯤ ꯎꯅꯕ ꯆꯠꯄ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯆꯥꯄꯣꯠ ꯈꯔ ꯀꯟꯅ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯁꯅꯥꯅ ꯑꯩꯃ ꯀꯀꯥ ꯇꯥꯃꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯦ ꯌꯥꯝ ꯀꯦꯊꯔꯒ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯊꯤꯔꯨꯒꯦ ꯍꯥꯏꯔꯣ ꯏꯁ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗꯒ ꯆꯩꯔꯗꯅ ꯐꯩ ꯅꯪ ꯈꯨꯖꯤꯟꯅ ꯁꯤꯛꯀꯦ ꯅꯪ ꯑꯗꯨꯗꯤ ꯃꯇꯩꯅ ꯑꯆꯥꯄꯣꯠ ꯌꯥꯝꯅ ꯅꯝꯁꯤꯜꯂꯨꯕꯒꯤ ꯋꯥ ꯉꯥꯡꯕꯗ ꯃꯔꯣꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯦꯞꯁꯤꯟꯕꯗꯨꯅ ꯑꯣꯏꯔꯣꯏꯌꯦ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯏꯁ ꯆꯩꯔꯝꯗꯥꯏꯗꯗꯤ ꯊꯧꯅꯥꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯁꯦ ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯉꯣꯁꯦ ꯁꯦꯅꯦ ꯑꯍꯩꯃ ꯈꯨꯝꯗꯤꯌꯦ ꯐꯩ ꯅꯪ ꯈꯨꯖꯤꯟꯅ ꯁꯤꯛꯑꯦ ꯑꯗꯨꯗꯤ ꯃꯥꯏꯊꯛꯄꯤꯗꯨꯅ ꯍꯦꯛꯇ ꯑꯃꯠꯇ ꯌꯦꯡꯗꯕꯤꯗ ꯃꯇꯩꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯕꯨꯛꯇ ꯈꯨꯖꯤꯟꯅ ꯁꯤꯛꯆꯜꯂꯤ ꯍꯩ ꯁꯤꯔꯦꯅꯦ ꯍꯩ ꯑꯩꯃ ꯑꯩ ꯂꯣꯏꯔꯦꯗꯅ ꯂꯩꯌꯥꯁꯨ ꯃꯆꯦꯁꯨ ꯃꯃꯥꯁꯨ ꯄꯨꯟꯅ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯅꯥ ꯃꯃꯩꯗꯨ ꯊꯛꯃꯟꯈꯤꯗꯨꯅ ꯏꯀꯥꯏꯗꯅ ꯅꯣꯡꯈꯠꯄ ꯉꯝꯗ꯭ꯔꯦ ꯍꯩ ꯑꯆꯧꯕ ꯀꯩꯗꯧꯔꯦ ꯑꯁ ꯏꯃꯥ ꯁꯅꯥꯗꯤ ꯑꯩꯅ ꯂꯣꯌꯥꯒꯤ ꯐꯨꯔꯤꯠ ꯂꯤꯠꯄꯁꯤꯗ ꯂꯣꯌꯥ ꯃꯥꯜꯂꯨꯔ ꯃꯥꯜꯂꯦ ꯈꯨꯖꯤꯟ ꯍꯦꯛꯇ ꯇꯤꯡꯈꯠꯇꯅ ꯁꯤꯛꯂꯛꯄꯩ ꯋꯥꯅꯤꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ ꯍꯩꯃ ꯁꯅꯥ ꯅꯪꯗꯤ ꯅꯇꯩꯒ ꯑꯝꯇ ꯌꯦꯡꯍꯧꯗ꯭ꯔꯕꯣ ꯇꯧꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯦ ꯑꯩ ꯆꯣꯞꯇꯅ ꯁꯤꯕ ꯇꯥꯔꯦ ꯑꯁ ꯀꯅꯥꯅ ꯈꯪꯖꯕꯩ ꯋꯥꯅꯣꯗ ꯏꯇꯩ ꯅꯕꯥꯅꯤꯗꯤ ꯋꯥꯡꯕꯁꯨ ꯆꯥꯎꯕꯁꯨ ꯐꯤꯒꯔꯁꯨ ꯂꯣꯏꯅ ꯃꯥꯟꯅꯩ ꯑꯗꯨꯗ ꯐꯨꯔꯤꯠꯁꯦ ꯂꯤꯠꯂꯒ ꯑꯁꯣꯝ ꯂꯣꯟꯊꯣꯛꯑꯒ ꯂꯩꯕꯗꯨꯗꯗꯤ ꯀꯀꯥ ꯇꯥꯃꯣ ꯃꯥꯜꯂꯣꯏꯅꯤ ꯁꯦ ꯌꯦꯡꯉꯣꯏ ꯃꯇꯨꯡꯗꯗꯤꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯑꯍꯣꯏ ꯕꯣꯕꯣꯛ ꯃꯃꯥ ꯑꯗꯣ ꯏꯇꯩꯁꯦ ꯑꯩꯒꯤꯗꯤ ꯏꯄꯥꯒꯨꯝꯕꯅꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯕꯕꯥꯒ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯛꯑꯦ ꯍꯥꯏꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯏꯄꯥꯒꯨꯝꯕ ꯅꯠꯇ꯭ꯔꯅꯦ ꯏꯇꯩꯅ ꯑꯍꯟ ꯑꯗꯨꯒ ꯀꯀꯥ ꯇꯥꯃꯣꯅ ꯑꯇꯣꯝꯕ ꯑꯣꯏꯕꯒꯤꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯗꯤ ꯏꯄꯥ ꯏꯃꯥꯒꯨꯝꯕꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯏꯇꯩ ꯍꯩ ꯑꯗꯨ ꯌꯧꯁꯜꯂꯛꯑꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯁ ꯑꯩꯗꯤ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯗꯣꯔꯤꯗ ꯈꯨꯅꯝꯁꯤꯅ ꯍꯦꯛ ꯁꯦꯠꯆꯜꯂꯛꯀꯅꯤꯀꯣ ꯅꯪ ꯐꯨꯕꯁꯨ ꯉꯝꯃꯣꯏꯗꯧꯗ ꯃꯁꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯣꯔꯦ ꯀꯥꯎꯔꯒꯦꯗ ꯃꯁꯤ ꯂꯣꯌꯥꯅ ꯀꯥꯎꯒꯦꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯑꯃꯗꯨꯁꯨ ꯍꯦꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤ ꯃꯄꯥ ꯃꯃꯥ ꯃꯇꯩꯃ ꯃꯇꯩ ꯄꯨꯟꯅ ꯅꯣꯛꯂꯒ ꯂꯦꯞꯂꯒ ꯌꯦꯡꯍꯧꯔꯤ ꯅꯨꯡꯉꯥꯏꯗꯧꯔꯤꯗ ꯂꯤꯂꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤꯕ ꯀꯨꯝꯍꯩꯅꯤ ꯁꯅꯥ ꯂꯣꯌꯥꯒ ꯃꯕꯥꯅꯤ ꯆꯦꯟꯗꯨꯅ ꯊꯣꯔꯛꯄꯗ ꯀꯨꯕꯦꯔ ꯆꯞ ꯆꯥꯅ ꯑꯣꯛꯅꯗꯨꯅ ꯀꯨꯕꯦꯔꯗ ꯋꯥꯏꯁꯤꯜꯂꯤ ꯁꯅꯥꯗꯣ ꯑꯌꯣꯏꯃ ꯃꯄꯥꯗꯣ ꯄꯨꯡꯉꯛ ꯉꯛꯄꯅ ꯂꯣꯏꯔꯦ ꯍꯩ ꯁꯅꯥ ꯀꯔꯤꯅꯣꯅꯦ ꯍꯩ ꯇꯨꯁꯤꯟꯅꯤꯅꯦ ꯅꯣꯏꯕꯣ ꯕꯕꯥ ꯁꯨꯝ ꯑꯣ ꯕꯕꯥꯈꯣꯏ ꯌꯧꯔꯛꯑꯦ ꯍꯣꯏ ꯌꯧꯔꯛꯑꯦ ꯁꯅꯥꯒꯤ ꯃꯃꯥꯗꯣ ꯌꯦꯡꯗꯨꯅ ꯀꯣꯛ ꯄꯥꯏꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯣ ꯆꯪꯉꯣ ꯍꯣꯏ ꯕꯕꯥ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡ ꯑꯃꯅꯤ ꯁꯅꯥꯅ ꯑꯣꯏꯔꯤꯕꯁꯦ ꯃꯃꯥꯈꯣꯏꯁꯨ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡ ꯅꯨꯡꯉꯥꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯤ ꯁꯅꯥꯒꯤ ꯃꯃꯥꯗꯣ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯏꯕꯦꯝꯃ ꯃꯃꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯏꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯐꯣꯟ ꯁꯨꯡꯄꯥꯏ ꯍꯦꯛ ꯄꯥꯏꯔꯛꯇ꯭ꯔꯤꯗꯨꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯑꯗꯨꯕꯨꯔꯣ ꯃꯃꯥ ꯕꯣꯜ ꯁꯥꯟꯅꯔꯨꯏꯅꯦ ꯀꯔꯤꯅꯣꯅꯦ ꯍꯩ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯅꯄꯥ ꯇꯥꯔꯗꯤꯅꯦ ꯋꯥꯟꯊꯈꯤꯕ ꯁꯣꯏꯗ꯭ꯔꯦꯀꯣ ꯀꯩꯅꯣ ꯃꯃꯥ ꯕꯣꯜ ꯁꯥꯟꯅꯔꯨꯕꯅꯦ ꯍꯥꯏꯔꯒ ꯋꯥꯟꯊꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯕꯣ ꯏꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛꯇꯤꯅꯦ ꯃꯧ ꯑꯣꯏꯔꯦꯅꯦꯍꯦ ꯃꯧ ꯑꯣꯏꯔꯒ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯁꯦ ꯇꯞꯅ ꯉꯥꯡꯉꯨꯁꯦ ꯃꯤ ꯇꯥꯈꯤꯅꯤ ꯏꯀꯥꯏꯖꯩꯌꯦꯕ ꯑꯗꯨꯕꯨ ꯅꯪꯁꯨ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯁ ꯇꯜꯂꯤꯍꯦ ꯅꯣꯏꯁꯤꯗꯤ
amana amuk ngang pairaga kanna leiringai tanjatuda mandomchana mamadu kauba lakle iche lao thoknaba tawrase itei khoi gaiduna leiri hoi thorage hayo ibema nang gyan taw ko mama horel call tawrage rakhalao oi ba mama do yang wana thokri machagi damakda wakhalda potlum oiduna sanadi kari so thaushaba natte loya kanna thabak loi silingai tanjatuda line jagi mamagi call ama kana laksilami hello ima hello loya ratando ibi magi sorat yawdringai sida yumda madam khara leiru jo haiduna yumda chathan khrabani mana oh ima sorat bu wala maroine wat budi watre adu da magi matause yengba ngamtre ima thoku haiba yadabani adubu namdana karmagi pochai kharasu leira uhairaga chathan khrabani phare nima akhoi ga puna karma nangna bam jaba baiduni hoi adu maina hek dawro madi yawbo yoramani ne pung mapan mo khai ki flight oi ki bani oh adu de ma ai call tawragam tengi yengo ma su wakaldo joirak bagum tawre sida sumlaisin basi aduna akhoi mayam khanaraga karma sigi sida phangde haiduna imana thakrabani ohima ai ma bu phajana thimjalage nangna khara phajana tawrugo ima su thamage mi khara su laktuna leire ohima loya su nongai famgam ta khangbanati somnana kubir matai manaw matha kana umkhatnare nati mama nangu nacha do khara ngam dabro ngam bani aina as khangde tawribase onthokpani ko moi ba ai dine mi mamang dane changsi siga da bathabak ngak dane tawribase mana as imagi bema nang se gyan onthokna takhi je to ko athoi bayam phingna jensilai mama kai da leige ka da leige kai dawrage ne hai aduk phingna jelai duba mama tu si nguse ai ma kai no tawri side loire dana aide mapa rei papa khatna kai dawrage ne noi bo baba tu se chichi gi bol sana bagi video ma imana bana tharai ba ihe loire dana aide mama baba chichi dam ta phazana hayu ko na chori chopja sani ko sidagi henba karino aina haiga dawri shiba ha loire ai loire hai sini pum loire mama se sida phamu se athoi ba chalo baba gi phone do tv ka da charge tormani lawru jo nache da phone doge ahai baba imong pumba mathana ngawhali masigi sana haibi lamhen bisina retan so kakngaw na bapun si haiba do oiri lain jajat krabada awaba amadi uire maso tawfam amata khangdredana loyagi manakta ngaihak lakbani sir ai tawfam gapta khangdre magi sakdamdo sum imit sid udura leire ratan punsi haibase asini awaba mo nungaiba mo amaromdana aikhoi nangi punsi siso kari thokani damang hambanati leiba ki damang thawai khobak ta haptuna hingibani siba haibase lengdrabani hainari bani hek pokpadagi sibagi laman dole haina khangde sir ngarang han da thokiba thokthok oibana yang wana khangne se yare khanjilurano law cha dum thakise athai laini sir sanadi lairik pari mag se exam watrabani na lairik paru jona thajankhre moingi lohong nungan magi so ahin sing han ki badang hairi oh sir gidi thongnare ko ratan adumaina henjin baba khalda khanganu haiba nangi so matam mama lakhini si kem khaluranu ko ai sana kok thokese kahuranu da ibani chakhum doina dum tha urasi phari lao dudi rada sho makhoi gi uti asang mathongi haiduna imung punna chama kona na bahaiduna insang container ajoba ma da hapaga thilakpani dalaya ine koi bulai kibra au leikibani kari mathil na ne manam faude nungshire uti thong bani jango chakhum dek thamam itei maga imaga leramgani ahai
ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯔꯇꯟꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯪꯈꯤ꯫ ꯔꯇꯟ ꯂꯥꯏꯟꯖꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯗꯨ ꯄꯤꯒꯤ ꯏꯔꯥ ꯆꯦꯟꯊꯔꯛꯂꯤ꯫ ꯂꯥꯏꯖꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯁꯤꯕꯣ? ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯩꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯛ ꯋꯥꯅ ꯂꯩꯍꯜꯂꯤꯗꯀꯣ ꯂꯥꯏꯖꯥ꯫ ꯔꯇꯟ, ꯁꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯈꯜꯂꯨꯔꯅꯨ, ꯁꯤ ꯋꯥꯅꯕꯅꯤ꯫ ꯁꯔ, ꯀꯔꯝꯅ ꯍꯦꯛꯇ ꯀꯥꯎꯕ ꯉꯝꯒꯅꯤ? ꯊꯥꯞꯅ ꯆꯠꯈ꯭ꯔꯕꯤ ꯃꯍꯥꯛꯁꯦ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯗꯤꯌꯦ꯫ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯕ ꯇꯥꯕꯅꯤꯅꯦ꯫ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯁꯔ, ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯍꯦꯟꯖꯟꯅ ꯈꯜꯂꯨꯔꯅꯨ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯃꯪꯗ ꯃꯥꯅ ꯂꯥꯛꯑꯒꯅꯦ, ꯏꯅꯥꯛꯁꯤꯗ ꯁꯨꯝ ꯐꯝꯕ, ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯕ, ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗꯦ, ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯀꯞꯄ꯫ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕ ꯁꯔ, ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯑꯣꯠꯄꯅꯦ ꯁꯔ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯔꯇꯟ꯫ ꯅꯤꯡꯁꯤꯡꯕꯅ ꯃꯩꯆꯥꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯄꯤꯔꯅꯨꯀꯣ꯫ ꯈꯪꯗꯦ ꯁꯔ, ꯑꯩꯁꯨ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯦ꯫ ꯍꯩꯗꯦꯅꯦ ꯅꯪꯕꯣ, ꯃꯥꯒꯤꯗꯃꯛ ꯕꯕꯥ ꯏꯃꯥꯗ ꯄꯣꯠꯂꯨꯝ ꯑꯃꯃꯨꯛ ꯍꯥꯞꯄꯝꯒꯦ ꯍꯥꯏꯔꯤꯔꯣ? ꯁꯤ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯔ ꯑꯩ꯫ ꯔꯥꯙꯥꯁꯨ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯑꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗꯁꯨ ꯀꯩꯅ ꯃꯩꯆꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯔꯥꯙꯥ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ꯫ ꯗꯥꯂꯣꯌꯥ, ꯆꯥꯛꯈꯨꯝꯗ ꯊꯝꯃꯝꯃꯕꯅꯦ꯫ ꯑꯣ, ꯏꯃꯨꯡꯗꯗꯤ ꯀꯅꯥꯝ ꯂꯩꯍꯧꯗ꯭ꯔꯕꯣ? ꯏꯃꯥꯁꯨ ꯃꯅꯤꯡꯗ ꯐꯤ ꯁꯨꯍꯧꯋꯤ, ꯏꯅꯦꯗꯤ ꯂꯩꯍꯧꯗ꯭ꯔꯦ꯫ ꯁꯅꯥꯁꯨ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯃꯥꯜꯂꯦ꯫ ꯍꯣꯏ, ꯃꯥꯕꯨꯗꯤ ꯂꯥꯏꯔꯤꯛ ꯌꯦꯡꯍꯧꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯗꯥꯂꯣꯌꯥ, ꯅꯃꯥꯟꯅꯕꯁꯤꯒ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯣꯀꯣ꯫ ꯍꯣꯏ, ꯆꯥꯃꯤꯟꯅꯗꯣꯏꯅꯤ꯫ ꯑꯗꯨ ꯔꯥꯙꯥ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣꯗꯅ, ꯏꯃꯥꯟꯅꯕꯁꯤꯒꯁꯨ ꯁꯛ ꯈꯪꯅꯍꯟꯒꯦ꯫ ꯍꯣꯏ, ꯈꯪꯕꯨꯗꯤ ꯈꯪꯅꯒꯦ꯫ ꯔꯥꯙꯥꯗꯣ ꯉꯥꯏꯍꯥꯛ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯈꯤ꯫ ꯂꯣꯌꯥ ꯃꯥꯒꯤ ꯄꯔꯁ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯄ ꯆꯪꯈꯤꯕꯅꯤ꯫ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯆꯤꯝꯕꯥꯜꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯀꯥꯎꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯕ ꯃꯇꯝ, ꯄꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯕ, ꯃꯥꯏꯊꯣꯡꯒꯤ ꯑꯣꯏꯕ ꯃꯄꯥꯟꯊꯣꯡꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕ, ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯅ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯕꯤꯕ ꯅꯠꯇꯤꯌꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯕ ꯃꯤꯁꯛꯂꯥ? ꯍꯣꯏ, ꯃꯥꯅꯤ꯫ ꯃꯤꯗꯨꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯁꯤ ꯐꯥꯎꯕ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯨꯔꯕ ꯑꯃꯅꯤ꯫ ꯑꯗꯨꯒ ꯌꯥꯝ ꯋꯥꯅ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯖꯔꯤꯕꯤ ꯑꯃꯅꯤ꯫ ꯑꯣ, ꯀꯥꯏꯅꯕꯁꯦ ꯋꯥꯏꯀꯣ꯫ ꯑꯩꯒꯤꯗꯤ ꯎꯕꯁꯨ ꯐꯪꯉꯔꯣꯏ ꯑꯃꯨꯛ ꯍꯟꯅ꯫ ꯀꯔꯝꯅ ꯀꯥꯏꯅꯈꯤꯕꯅꯣ? ꯃꯥꯗꯤ ꯁꯪꯁꯥꯔꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯣ, ꯑꯗꯣꯝꯒꯤꯗꯤ ꯀꯝꯗꯧꯕ? ꯑꯩꯅ ꯈꯛꯇ ꯈꯟꯖꯔꯨꯕ, ꯃꯥꯅꯗꯤ ꯈꯪꯕꯤꯔꯝꯗꯕ, ꯑꯍꯟ ꯃꯁꯦꯟ ꯋꯥꯔꯦꯞꯅꯔꯒ ꯂꯦꯞꯅꯔꯨꯕꯒꯤ ꯃꯇꯥꯡꯗ ꯊꯃꯣꯏꯁꯦ ꯀꯥꯏꯈꯤꯕꯅꯤ꯫ ꯂꯣꯌꯥꯁꯨ ꯃꯇꯥꯡꯗꯨꯗ, ꯔꯥꯙꯥ, ꯌꯥꯔꯦꯕ, ꯄ꯭ꯂꯤꯖ, ꯑꯩꯁꯨ ꯅꯨꯄꯤ ꯂꯩꯔꯦ, ꯅꯪ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ꯫ ꯀꯥꯎꯊꯣꯛꯄ? ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯩꯆꯥꯛ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯣ ꯗꯥꯂꯣꯌꯥꯅ ꯈꯪꯗꯕꯅꯅꯤ꯫ ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯅꯪ ꯔꯥꯙꯥ, ꯂꯣꯌꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯟꯁꯤꯡꯗꯣ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯃꯥꯅꯦ꯫ ꯇꯥꯃꯣꯒꯤ ꯃꯤꯡꯗꯤ? ꯑꯩꯒꯤ ꯃꯤꯡꯅ ꯔꯇꯟ ꯀꯧꯏ꯫ ꯐꯔꯦ, ꯏꯆꯟ, ꯑꯩꯒꯤꯁꯨ ꯏꯆꯟꯒꯨꯝꯕꯅꯤ꯫ ꯊꯦꯡꯅꯕꯗ ꯀꯧꯅꯁꯤ꯫ ꯍꯣꯏ, ꯀꯧꯅꯁꯤ꯫ ꯑꯗꯨꯗꯤ ꯗꯥꯂꯣꯌꯥ, ꯇꯥꯃꯣ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯕ ꯑꯅꯤꯒꯤ ꯇꯦꯡꯊꯥꯔꯣꯜ ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯒꯅꯤ? ꯀꯥꯏꯔꯕ ꯊꯃꯣꯏꯁꯤ ꯈꯛꯇꯅ ꯈꯪꯕꯅꯤ꯫ ꯂꯣꯌꯥ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯁꯨꯝ ꯊꯥꯗꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯁꯅꯥꯅ ꯇꯧꯔꯝꯂꯤꯕꯗꯣ ꯄꯛꯆꯥꯎꯗꯣ ꯄꯨꯔꯥ ꯁꯦꯝꯗꯣꯛꯄꯤꯔꯦ꯫ ꯄꯛꯆꯥꯎꯗ ꯃꯦꯀꯞ ꯇꯧꯁꯤꯟꯕꯤꯗꯨꯅ, ꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯅ ꯕꯕꯥꯗ ꯇꯧꯔꯤꯗꯨꯕꯣ? ꯑꯁ, ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ, ꯃꯤ ꯃꯦꯀꯞ ꯇꯧꯔꯤꯅꯤ꯫ ꯑꯦꯍꯦ, ꯑꯗꯨꯕꯨ ꯕꯕꯥꯁꯨ ꯑꯉꯥꯡꯁꯤꯅ ꯁꯨꯝ ꯇꯧꯔꯒ ꯌꯥꯔꯒꯦ ꯍꯥꯏꯔꯣ? ꯇꯧꯖꯁꯅꯨꯗ, ꯏꯃꯧꯅ ꯇꯧꯕꯕꯨ ꯀꯦꯌꯨ ꯏꯃꯧꯁꯤꯗꯤ꯫ ꯂꯣꯏꯔꯦꯍꯦ, ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ, ꯑꯩꯗꯤꯕꯀꯣ꯫ ꯂꯣꯌꯥ ꯆꯕꯦꯡ ꯉꯥꯡꯉꯗꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯒꯦꯅ ꯐꯝꯊꯕꯒ ꯃꯃꯥꯗꯨ ꯐꯠ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯅ? ꯍꯣ, ꯅꯪꯒꯤ ꯅꯨꯄꯤ ꯁꯅꯥꯗ ꯍꯪꯉꯣ꯫ ꯑꯣ,
ꯏꯃꯥꯁꯨ ꯁꯅꯥꯅ ꯀꯦꯕꯤꯔꯣꯏꯔ ꯃꯥꯅꯤꯅꯦ ꯍꯣꯏ ꯃꯥꯅꯤ ꯀꯦꯕꯤꯔꯤꯅꯤ ꯑꯣ ꯂꯣꯏꯔꯦꯗꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯦ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯧꯔꯤꯁꯤꯕꯣ ꯒ꯭ꯌꯥꯟ ꯑꯃꯅꯦ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤꯗ ꯑꯩꯁꯨ ꯁꯅꯥꯅ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯇꯥꯃꯣꯁꯨ ꯁꯅꯥꯁꯦ ꯃꯆꯥꯅꯨꯄꯤꯗꯧꯅ ꯈꯟꯈ꯭ꯔꯦ ꯑꯩꯗꯤꯅꯦ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯍꯦ ꯃꯈꯣꯏ ꯏꯃꯨꯡꯗꯣ ꯄꯨꯔꯥ ꯁꯔꯕꯅꯥ ꯁꯥꯔꯦ ꯁꯅꯥ ꯂꯥꯛꯄꯗꯩ ꯄꯨꯡꯅꯣꯛꯇ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯌꯥꯏ ꯄꯨꯔꯥ ꯌꯥꯏ ꯍꯥꯏꯁꯤꯅꯤ ꯑꯁꯣꯝꯗꯅ ꯁꯅꯥꯒꯤ ꯃꯃꯥ ꯁꯅꯥ ꯎꯗꯕꯒꯤ ꯂꯥꯏꯃꯟ ꯍꯥꯏꯒꯠꯂꯤ ꯁꯣꯝꯗꯅ ꯁꯅꯥꯅ ꯏꯃꯨꯡ ꯄꯨꯂꯞ ꯄꯥꯟꯗꯧꯔꯦ ꯔꯥꯙꯥ ꯃꯃꯥꯟꯅꯕꯤ ꯑꯔꯥꯙꯅꯥꯗ ꯃꯥꯒꯤ ꯄꯦꯟꯗꯕ ꯋꯥꯔꯤꯗꯣ ꯁꯨꯝ ꯊꯤꯔꯝꯃꯤ ꯑꯔꯥ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯨꯕꯗ ꯊꯃꯣꯏꯁꯤꯗ ꯇꯤꯡ ꯂꯥꯎꯅ ꯄꯥꯜꯂꯤ ꯍꯣꯏꯅꯦ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯕꯗꯨꯕꯨ ꯅꯠꯇꯦꯅꯦ ꯅꯨꯄꯤꯗꯣ ꯂꯩꯅꯥ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯍꯥꯟꯅ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯕ ꯖꯥꯠꯂꯣ ꯑꯗꯨꯁꯨ ꯑꯩꯗꯤ ꯐꯖꯅ ꯈꯪꯗꯦ ꯃꯥꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨꯒ ꯈꯪꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯅꯥꯗ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯁꯅꯥꯅ ꯂꯩꯅꯥ ꯑꯃ ꯅꯥꯔꯦ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯤꯗꯨꯕꯨꯅ ꯀꯔꯤꯒꯤꯅꯣ ꯔꯥꯙꯥ ꯈꯪꯗꯦ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩ ꯃꯥꯕꯨ ꯍꯥꯏꯒꯨꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯊꯃꯣꯏꯁꯤꯗ ꯍꯥꯏꯉꯝꯗꯕ ꯈꯣꯏꯔꯥꯡꯕ ꯑꯃꯅ ꯁꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯌꯦ ꯑꯗꯨꯗꯤ ꯅꯪꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯦꯅꯦ ꯍꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯅꯨꯗ ꯑꯍꯥꯟꯕ ꯎꯅꯕ ꯃꯤꯗꯨꯗ ꯅꯨꯡꯁꯤꯔꯦ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯌꯥꯕ ꯉꯝꯗꯦꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯣ ꯑꯗꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯨꯟꯅ ꯈꯪꯖꯜꯂꯨ ꯏꯕꯦꯝꯃ ꯃꯤꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯕ ꯋꯥꯕꯨ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯁꯥꯕꯤꯔꯦꯗ ꯅꯨꯡꯁꯤꯗꯦꯍꯦ ꯀꯩꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏꯔꯛꯈꯤꯅꯦꯌꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯃꯇꯝ ꯈꯔꯗ ꯉꯥꯏꯔꯦ ꯉꯥꯏꯌꯨ ꯏꯕꯦꯝꯃ ꯌꯥꯔꯦ ꯕꯥꯔꯥ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯏꯁ ꯃꯥꯅ ꯌꯥꯝ ꯍꯦꯟꯖꯤꯜ ꯍꯥꯏꯕ ꯍꯩꯅꯗꯤ ꯌꯥꯝꯅ ꯍꯩꯅꯔꯣꯏ ꯈꯔꯗ ꯉꯥꯏꯔꯦ ꯑꯩꯒꯤ ꯆꯤꯟꯕꯥꯟꯁꯤꯗꯅꯦ ꯄꯣꯞ ꯇꯥꯗꯧꯕ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯗꯨꯀꯥꯟ ꯆꯠꯂꯨꯁꯦ ꯂꯥꯛꯑꯣ ꯀꯔꯤ ꯂꯩꯕꯤꯒꯦ ꯍꯥꯏꯅꯣ ꯑꯆꯥꯔ ꯂꯩꯕꯤꯒꯦ ꯂꯥꯛꯑꯣꯁꯦ ꯔꯥꯙꯥꯗꯣ ꯊꯃꯣꯏꯗꯨꯗ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯇꯧꯅꯤ ꯁꯅꯥ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯁꯨꯝ ꯐꯝꯃꯒ ꯀꯣꯂꯣꯝ ꯃꯅꯤꯡ ꯆꯤꯛꯂꯗꯨꯅ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯇꯧꯔꯤ ꯁꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯀꯣꯂꯣꯝ ꯃꯅꯤꯡ ꯆꯤꯛꯇꯅ ꯂꯩꯔꯤꯗꯨꯕꯣ ꯑꯗꯨꯕꯨꯔꯣ ꯀꯀꯥ ꯇꯥꯃ ꯉꯁꯥꯏꯗꯣ ꯆꯦ ꯔꯥꯙꯥ ꯂꯥꯛꯑꯝꯃꯦ ꯑꯃꯨꯛꯀꯁꯨ ꯑꯗꯨꯗ ꯃꯥꯅ ꯀꯀꯥ ꯔꯇꯟꯒꯤ ꯃꯔꯝꯗꯒ ꯌꯥꯝ ꯀꯨꯞꯊꯅꯒ ꯍꯪꯉꯝꯕꯩ ꯋꯥꯅꯤꯗ ꯑꯦ ꯃꯥꯗꯤ ꯀꯔꯤꯒꯤ ꯍꯪꯉꯝꯃꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯒ ꯌꯥꯝ ꯀꯨꯞꯅ ꯍꯪꯉꯝꯕꯅꯤ ꯑꯣ ꯁꯨꯝ ꯆꯨꯝꯅ ꯍꯪꯕ ꯑꯣꯏꯔꯝꯅꯤꯗ ꯃꯥꯒꯤꯗꯣ ꯆꯨꯝꯅ ꯍꯪꯕ ꯃꯥꯟꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯗꯅꯤ ꯑꯩꯅ ꯀꯣꯛꯁꯦ ꯊꯥꯗꯔꯤꯁꯦ ꯌꯥꯝ ꯈꯪꯕꯤꯕꯦꯝꯃ ꯈꯪꯒꯟꯕꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯈꯟꯗꯅ ꯂꯩꯔꯅꯨ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨ ꯄꯥꯎ ꯑꯁ ꯉꯥꯏꯈꯣꯍꯦ ꯑꯩꯗꯤ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤ ꯍꯜꯂꯁꯤꯔꯥꯅ ꯈꯜꯂꯤꯀꯥꯟꯁꯤꯗ ꯁꯅꯥ ꯋꯥꯊꯤ ꯌꯥꯝ ꯇꯧꯅꯨꯀꯣ ꯀꯔꯃ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯏꯔꯥꯡ ꯌꯥꯝ ꯁꯥꯒꯠꯂꯛꯈꯤꯅꯣ ꯑꯃꯒꯤꯁꯨ ꯐꯅꯕ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯌꯥꯔꯦꯃꯤ ꯅꯪꯕꯣ ꯁꯅꯥ ꯂꯣꯌꯥ ꯊꯣꯛꯈꯤꯕꯒ ꯑꯃꯨꯛ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯂꯩꯍꯧꯏ ꯁꯅꯥꯗꯤ ꯋꯥꯈꯜꯒ ꯑꯥ ꯌꯧꯅ ꯁꯥꯒꯠꯆꯈ꯭ꯔꯦ